Manipur mahousagi fibam da hanjillaknaba hotnabada tonga sandoktuna thinthahalloidabani Army Chief General Upendra Dwivedi drone bombing chathaba leite Myanmar dagi meeoi kaya chensillakle haibadi achumbani adubu makhoi khutlai paibasing natte Army Chief pawasi pandam pause dagi lokhatchabani mamang sahigi Mei ahumdagi Manipur da community anigi marakta thorakliba muknabagi fibam asi China gi lanfam amagum aranba wafam kaya ama sandoktuna miyam mi paiba pokhalle haujik maki oina di Manipur gi Erang gi fibam kharadi fare haibabu ungkhanaba fibam di adumak leiri haina leibak asigi army luchingba general Upendra Dwivedi na Fongdorakhre Indian Army na Center for Land Warfare Studies ka khusam naraga pangthokpa Chanakya Defense Dialogue 2024 gi ani suba edition da wangang laduna General Upendra Dwivedi na mathaki wafam asi phongdokladuna mahakna hai Manipur gi Erang asi mapan leibaki khut yauramba yai haibagi oithokpa sing ngangnai adubu aranba pangangka ngangba wafam aikhoina lawgadaba natte khudamoina drone bombing amadi militant chamapan sanglakre haiba wafam sing asene ground da thijilubada drone bombing chathaba khudam leite loinana kuki militant chamapan sanglakhi haibadu aranba nei Myanmar da hujik oiriba fibam asina maram oiduna meeoi kaya chensillakle haibadi achumbani adubu makhoi khutlai paibasing natte kuki militant chamapan na September 19 da Imphal Valley gi akoiba mafam singda landaraknaba hotnari haiba wafam ama hek lakpaga mathangi numitta Manipur leingakna wafam adugi matangda thigatkhe adubu asigumba khutlai paibasing asi changlakle haibagi chapchaba khudam changdam phangba ngamkhide asigumba tonga gumba wafam asi center na community anigi marakta settlement ama puraktuna Manipur da shanti hanjillaknaba hotnariba thaurang asibu nathainaba hotnaba thaurang amani hainasu General Upendra Dwivedi na phongdokhe mamang sahigi Mei thadagi Manipur da Erang Thoklakhiba asigi haurakhiba matamgi wafam palladuna Army luchingba sina hai Anglo-Kuki Centenary Gate Mei Thakhiba Erang asi Thoklakibani haina tonga ama sandoktuna adubu ayak mafam aduda chatuna yengsinba matamda Mei Thakibagi thogdok thokpa leite haiba khangba ngamkhe tonga adu hingsagi thawong chathaba pamba kharana sandokpa nei sanglaba matam asi amaga chin kangjai chathanaduna lakle haujikti fibam asi yamna phare adumakpu ungkhanaba fibam amadi adumak leire Manipur da community anigi marakta muknaba asi hek thoklakpade nongmai kaya ama armory dagi lut tawduna khulai paibana khulingba khunai amagi fibam da leibaga loinana nupina luchingba organization kaya ama defense ki damak thorakhe amabu oiro conflict asi loisinaba pumnamakna honafam thoe Erang asi laksinaba army amadi arm rifles kalam chamaga kuntaruk thamduna mahousagi punsida hanjillaknaba honare adubu community anigi marakta chaliba mai asi taisinaba honabada matam khara changba haibasidi mahousa nei army nasu central administration ga khusamnaduna akanba thabak laukhali hainasu phongdokhe Manipur da community anigi marakta Erang asi hek thoklakbadagi mayum makai leitaba lanjenaba meeoi lising hompu leiramba adu haujikti akanba thabak laukhatuna lising ni phuda hanthare hainasu Army Chief General Upendra Dwivedi na makhatana phongdokhe pung ni funi pangi thobal ban haukhre ngasidagi Manipur pumba chatharagani laukthokre pawasi pandam pause dagi laukhatchabane haukhiba September 19 New Kaithel manbida leiba 13 suba Assam Rifles ki post recruitment gi chatkibada kuki khulai paibasing na fajinduna thamliba oinam thoithoi amasung thoksom thoithoiba ngarangi numitta tekta kaidana thadoroknaba Manipur lengangna sinbidi haiduna JSC na kaukhiba Thoubal district pungni fugani pangi general strike ngaranga yuk anganbadagi haukhre general strike na maram oiduna miyamgi punsida chauna akaiba pikhre athengbada JSC gi maikaidagi haujik sathariba Thoubal banasi ngasidagi Manipur pumba satharagani haina laukthokre banasida Manipur gi tongan balupsingna saugatpinaba JSC gi maikaidagi appeal tawrakle general strike asibu saugatladuna Thoubal district ki tongan ba mafamsingda miyamna lambida thoraktuna lambida tayar mai thaba uwa faijinduna chatawoksing thingbagi khongjang changsenkhe district asigi maruoiba kaithel sing potfam phamnakhe dukan sing thonglonakhe national highway yauna district asi fauduna chaliba tai district singa faunariba lambi singda passenger service lepkhe beng yauna loisang sing thong hangnakhi de adumakpu pamdaba thogdok sing thoktanaba police na section na lainakhe mahiroi sing lining laisol ana ayek amadi athu akai gi oiba sing di general strike aduna apanba pikhi de maikai kayadagi lakpa yamlaba miyamna Thoubal Mela ground gi yairi poklam khaida national highway 102 thingduna khongjang junction khe
loinana ima ibel singna fajan khiba miyoi ani sinadriba phauba halloi haina lambi da famjinduna khongjang changsin khe wangjing hairok lamkhai da su lambi thingjinduna general strike chathakhe wangjing hairok lamkhai da wangjagi akoiba da leiba apunba maira paibi lupsing CSO sing amadi moreda gi lanjelakuna wangjingi relief camp sing da sangjafam lawduna leidiba IDP sing na thoraktuna National Highway 102 Imphal More lambi thingjinduna general strike chathakhe yairi pok maikai dagi su miyam thoraktuna general strike sagwatpaga loinana lambi thingbagi khongjang changsin khe lambi thingbadu da Thoba lomdagi haigalakpa army gi gari ani miyamna thingduna amuk halan khe khongjang adu da saruk yakhibi maira paibi luchingbi amana Fongdorakhre bada Kuki singna fajan khiba miyoi ani na CM da pabung aikhoibu kanbiyo haina social media da hairakhiba se mama oibi aikhoigi thamoida aduki matik nungaitaba oihelle karigumba angang ani asina fatanung da thoklabade Manipur kari oigadagi haibadu Manipur laingang na khangpham thoe maramaduna athuba matamda Kuki singna faziliba miyoi ani tekta kaidana thadoroknaba laingang na kanba thabak laukhatkadaba ne miyoi ani asigi amade Manipur kanaba sangsilakpa khongjang khudingmakta yairi pok miyama su sawgatkani hai khe general strike asi sawgatladuna huidrom laikai amasung wangkhem kaithel da su yairi pok thoba lambi thingduna khongjang changchen khe khongjang adu da saruk yakhibi amana Fongdorakpada Kuki singna fazilauraba miyoi ani athubada Manipur laingang na thadoroknaba honagadaba ne karigumba miyoi ani asina fatanung da thoklabade wangkhem amadi akoibagi lupsinga pullaga akanba khongjang changsilagani hai khe Thobal Khetri laikai da su apunba lup tarian na general strike sawgatladuna Thobal yairi pok lambi thingbagi khongjang changsin khe khongjang adu da saruk yakhibi amana Fongdorakhe bada miyoi ani adu safi lanfi setuna satkhiba natte makhoi gi tungi lambi yachanaba army recruitment yauba satkhiba ne makhoi gi imung manungi oiriba fibam sing amadi minung sigi yenglaga athubada thadokpirao ngasi numit marini mangani suraba phauba tumina laisiliba asi Manipur laingak asi sole takpa ne Manipur laingak na India laingak ta warol thaduna miyoi ani si thadongnaba kanba wafam thamgadaba ne